ngasi Renault ki Mantrapukhi da level Renault ki showroom da nei lai se ko ile de go Renault showroom just opposite koi ki KTM ki showroom sila do opposite mak tinate do KTM showroom do ga dum no lai ra bane opposite ta ko mafam je adu hek thangna badana somdana koi ki oil pump ado ngasi gari koi ki Renault ki Kwid ki matang ko loina mak details so hapet sum khangmina ro se adu sanga ga yenga se sanga ga ida matang usara age yes silai de mangla silai ba gari sini ko som da su color option som lei ko sina climber ni ko ado ani ki price difference ke su thudonga yam na khena bana thiko koi gi Renault gi car da entry level hatchback car hairaga di Renault gi koi Kwid sina dum oire ado haiba gari si yengbada aduki matik premium oiba haiba tare ko yengbada su phajaba aduga ground clearance dum phajaiba ade mai feature wise yang pada sudum feature do sudum yaba gari ne haiba gari si aduna adomna koi low budget ta ko low budget ta koi kitang features tik yawba gari pamagadi aduga look wise yang pada kitang premium oiba gari pamagadi haiba gari si dum consider to yai ko aduga hanaga yengbada magi koi gi engine gi noise housing ne hena amuk hena koi kitang kai tare kitang control tawre haba tare ko gari showroom sigi contact details ai dum screen na zoom hapsaram age ado description zu hapsaram ge adomna interest le ga dum contact tawbiraga dum hangbi be yagani ko Kiger me am sulai Kiger gi di among the video cover tawsa khrabane adum jengbiyo si je anoba news sare ga di Mase global NCAP ta out of 5 ta 4-star rating phang bangam graba gari ni ko gari si looks hana yengmina se looks kamai tawge habdu ko sigisina ko ye keno done XT model ni ko aduga songi sina keno ne climber do ni ko oren magi details zum nei samla padum hajarake adu si ahan bada somda lakwa kanda ma se RXT model si da piri se loina mak haidi ayamba feature mai amama loi yaure habatare Mamanglom di yang bekanda koi mamanglom da je koi gi sida magi DRL je ayamba koi gari DRL se gari ahongba haide base model da di ayamba hamna de ayamba base model da gi dum si magi DRL se lo yawre go ado si makha da headlamp je silere headlamp je koi gi keno ne simple halogen da leire go amana high amana low leire go ado ga si gi mamangi grills da logo mayai center sound leire adu chrome treatment je da smaina ani hape ko sigi je koi gi indicator oina ju tau deni ko seida sigi matha ki keno se light logo somna kana side on da lak kanda sigi sida indicator am ju se yaure ko adu ko tire gi size mu kamne se 165 by 70 for 14 inch tani ko mai sigi suspension gi gap ka je adum wange ko aduga koi gi side lom da la ngai sida koi gi magi makha gi koi gi sigi ground clearance ha batare si ground clearance koi gi adum wange ko
ꯍꯥꯏꯗꯤ ꯃꯥꯒꯤ ꯁꯤꯒꯤ ꯁꯦꯒꯃꯦꯟꯁꯤꯗ ꯒ꯭ꯔꯥꯎꯟ ꯀ꯭ꯂꯤꯌꯔꯦꯟꯁ ꯋꯥꯡꯕꯁꯦ ꯑꯗꯨꯝ ꯃꯈꯣꯏꯁꯨ ꯑꯃꯅꯤꯀꯣ ꯍꯥꯏꯗꯤ 184 mm ꯒꯤ ꯆꯥꯡꯁꯦ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯑꯣꯐ ꯔꯣꯗꯀꯨꯝꯕ ꯀꯩꯀꯩꯗ ꯈꯔ ꯍꯥꯏꯗꯤ ꯂꯝꯕꯤ ꯈꯤꯇꯪ ꯅꯨꯡꯉꯥꯏꯇꯕꯗ ꯆꯠꯂꯒꯁꯨ ꯌꯥꯝ ꯈꯤꯇꯪ ꯁꯤꯅ ꯑꯗꯨꯝ ꯈꯨꯗꯣꯡꯆꯥꯕꯗꯤ ꯍꯦꯜꯂꯅꯤꯀꯣ ꯀꯩꯅꯣ ꯁꯥꯏꯠ ꯑꯣꯔ ꯕꯦꯝꯁꯦ ꯁꯤꯁꯨ ꯀꯂꯔꯁꯦ ꯁꯤꯗꯅ ꯑꯃꯨꯛ ꯈꯤꯇꯪ ꯒ꯭ꯔꯦ ꯀꯂꯔꯗꯀꯣ ꯄꯤꯌꯦ ꯕꯣꯗꯤ ꯀꯂꯔꯒ ꯃꯥꯟꯅꯍꯟꯗꯕ ꯑꯗꯣ ꯁꯤꯗꯗꯤ ꯁꯤꯝꯄꯜ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯕ꯭ꯂꯦꯛ ꯗꯣꯔ ꯍꯦꯟꯗꯜꯁꯦ ꯕ꯭ꯂꯦꯛꯇ ꯑꯗꯨꯝ ꯄꯤꯔꯦ ꯑꯗꯨꯒ ꯁꯤꯒꯤ A ꯄꯤꯂꯔ B C ꯁꯦ ꯂꯣꯏꯅꯃꯛ ꯁꯤꯗ ꯁꯤꯅ ꯋꯥꯏꯠ ꯑꯣꯏꯔꯒ ꯁꯤꯅ ꯑꯩꯈꯣꯏ ꯕ꯭ꯂꯦꯛꯇ ꯄꯤꯔꯦ ꯁꯣꯝꯗꯁꯨꯀꯣ ꯑꯗꯣ ꯃꯅꯤꯡꯒꯤ ꯂꯨꯛꯁꯦ ꯁꯨꯃꯥꯏꯅ ꯇꯧꯋꯤꯀꯣ ꯑꯗꯣ ꯁꯤꯗꯩꯗ ꯁꯦꯟꯇꯔꯁꯤꯗ ꯂꯣꯒꯣ ꯂꯩꯖꯔꯦ ꯑꯗꯣ ꯁꯤꯗꯩꯗ ꯀꯦꯃꯦꯔꯥ ꯁꯤ ꯂꯩꯔꯦꯀꯣ ꯑꯗꯣ ꯕꯨꯠ ꯑꯦꯛꯁꯦꯁ ꯇꯧꯕ ꯁꯤꯗꯒꯤ ꯑꯗꯨꯝ ꯁꯣꯔꯅ ꯑꯗꯨꯝ ꯍꯥꯡꯇꯣꯛꯑꯒ ꯑꯗꯨꯝ ꯀꯩꯅꯣ ꯇꯧꯗꯣꯏꯅꯤꯀꯣ ꯃꯥꯒꯤ ꯁꯤꯗ ꯔꯦꯅꯣꯜꯁꯤ ꯊꯥꯖꯔꯦ ꯑꯗꯨꯒ ꯃꯥꯒꯤ ꯃꯣꯗꯦꯜꯗꯨꯗꯤ ꯁꯤꯗ ꯊꯥꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯃꯥꯒꯤ ꯇꯦꯜ ꯂꯦꯝꯞꯁꯤꯒꯤ ꯃꯥꯒꯤ ꯌꯥꯝ ꯐꯖꯔꯤꯁꯦ ꯑꯩꯈꯣꯏꯒꯤ ꯅꯨꯡꯗꯥꯡꯗ ꯁꯤꯒꯤ ꯁꯤꯗ ꯑꯩꯈꯣꯏ LED ꯗꯀꯣ ꯁꯨꯃꯥꯏꯅ ꯌꯥꯝ ꯄꯤꯛꯅ ꯁꯨꯃꯥꯏꯅ ꯁꯥꯡꯅ ꯁꯨꯃꯥꯏꯅ ꯌꯥꯎꯋꯦꯀꯣ ꯌꯥꯝ ꯐꯖꯩ ꯑꯗꯨꯒ ꯁꯤꯒꯤ ꯏꯟꯗꯤꯀꯦꯠ ꯇꯧꯅꯕ ꯑꯍꯨꯝ ꯌꯥꯎꯔꯤꯁꯦ ꯕ꯭ꯂꯣꯛ ꯑꯍꯨꯝ ꯌꯥꯎꯔꯤꯁꯦ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯕ꯭ꯔꯦꯛ ꯂꯥꯏꯠ ꯍꯥꯏꯇꯥꯔꯦ ꯑꯗꯨꯒ ꯁꯤꯅ ꯏꯟꯗꯤꯀꯦꯇꯔ ꯀꯣ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏ ꯕ꯭ꯂꯤꯡ ꯇꯧꯕꯗꯣ ꯑꯗꯨ ꯁꯤꯁꯤꯅ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡ ꯍꯟꯕꯒꯤ ꯔꯤꯚꯔꯁ ꯂꯥꯏꯠ ꯍꯥꯏꯇꯥꯔꯦꯀꯣ ꯑꯗꯣ ꯁꯤꯁꯤꯅ ꯔꯤꯐ꯭ꯂꯦꯛꯇꯔꯁꯤ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯗꯤꯄꯥꯔꯆꯔ ꯑꯦꯡꯒꯜꯁꯦ ꯁꯤꯒꯤ ꯀꯩꯅꯣꯁꯦ ꯋꯥꯡꯉꯦꯕꯀꯣ ꯑꯗꯨꯅ ꯑꯩꯈꯣꯏ ꯑꯗꯨꯝ ꯈꯤꯇꯪ ꯂꯝꯕꯤ ꯐꯠꯇꯕ ꯈꯣꯠꯇꯕ ꯀꯣꯝ ꯅꯨꯡꯒꯨꯝꯕ ꯑꯩꯈꯣꯏ ꯑꯗꯨꯝꯕꯗ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯁ ꯇꯧꯕꯗꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯒꯅꯤꯀꯣ ꯑꯗꯩ ꯁ꯭ꯀꯤꯠ ꯄ꯭ꯂꯦꯠꯇꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯣ ꯕꯝꯄꯔꯁꯦ ꯑꯩꯈꯣꯏ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯇꯧꯔꯦ ꯑꯗꯨꯒ ꯌꯦꯡꯕꯗ ꯈꯤꯇꯪ ꯁ꯭ꯄꯣꯔꯇꯤ ꯑꯃ ꯑꯣꯏꯕꯒꯤ ꯑꯩꯈꯣꯏꯗ ꯐꯤꯜ ꯑꯃꯗꯤ ꯂꯩ ꯑꯗꯨꯒ ꯁꯤ ꯃꯊꯛꯁꯤꯗꯩꯗ ꯑꯩꯈꯣꯏ ꯀꯩꯅꯣ ꯂꯩꯔꯦ ꯁ꯭ꯇꯣꯞ ꯂꯦꯝꯞꯗꯣ ꯁꯥꯏꯠ ꯂꯩꯔꯦꯀꯣ ꯑꯗ ꯁ꯭ꯄꯣꯏꯂꯔꯁꯦ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯌꯦꯡꯕꯗ ꯁꯥꯏꯠ ꯂꯨꯛꯁꯇꯒꯤ ꯌꯦꯡꯕꯗ ꯐꯖꯅꯕ ꯍꯥꯞꯄꯦꯀꯣ ꯁ꯭ꯄꯣꯏꯂꯔꯁꯨ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯌꯦꯡꯕꯗ ꯐꯖꯩꯀꯣ ꯑꯗꯣ ꯔꯤꯌꯔ ꯋꯥꯏꯄꯔꯁꯤꯗ ꯌꯥꯎꯗ꯭ꯔꯦꯀꯣ ꯑꯗꯨꯒ ꯑꯃꯨꯛ ꯕꯨꯠ ꯑꯃꯨꯛ ꯍꯥꯡꯇꯣꯛꯑꯒ ꯑꯃꯨꯛ ꯌꯦꯡꯁꯤ ꯃꯥꯒꯤ ꯕꯨꯠ ꯀꯦꯄꯥꯁꯤꯇꯤꯗꯣ ꯁꯤꯁꯤꯅ ꯃꯥꯒꯤ ꯒꯥꯔꯤꯗꯨꯒꯤ ꯁꯣꯜꯗꯨꯅꯤꯀꯣ ꯔꯦꯅꯣꯜꯒꯤ ꯃꯥꯒꯤ ꯂꯣꯒꯣꯁꯨ ꯑꯗꯨꯝ ꯌꯥꯎꯖꯔꯦ ꯑꯗꯨ ꯁꯤꯅ ꯑꯣꯄꯟ ꯇꯧꯕꯒꯤ ꯁꯤꯅ ꯂꯣꯛ ꯇꯧꯕꯒꯤꯀꯣ ꯌꯦꯡꯁꯤꯀꯣ ꯁꯤꯒꯤ ꯉꯥꯜꯂꯤꯁꯦ ꯎꯔꯦ ꯑꯗꯨꯝ ꯑꯗꯣ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯗꯣ ꯑꯝꯇ ꯌꯦꯡꯁꯤ ꯑꯗꯣ ꯃꯅꯤꯡꯒꯤ ꯍꯥꯡꯗ꯭ꯔꯤꯉꯩꯗ ꯁꯤ ꯀꯩꯅꯣꯁꯦ ꯃꯥꯒꯤ ꯐꯨꯌꯦꯜ ꯀꯦꯄꯥꯁꯤꯇꯤ 28 ꯂꯤꯇꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯃꯥꯏꯂꯦꯖꯁꯦ ꯃꯣꯏꯅ ꯑꯦꯌꯔꯅ ꯄꯤꯕ ꯃꯥꯏꯂꯦꯖꯁꯦ ꯑꯩꯈꯣꯏꯒꯤ 22 km/l ꯑꯗꯨꯝ ꯃꯈꯣꯏꯁꯦ ꯑꯜꯇꯣꯒ ꯑꯗꯨꯝ ꯀꯝꯄꯤꯠ ꯇꯧꯕ ꯌꯥꯔꯦꯀꯣ ꯃꯥꯏꯂꯦꯖꯇꯗꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖ ꯔꯣꯝꯗ ꯌꯦꯡꯉꯛꯄ ꯀꯥꯟꯗꯗꯤ ꯑꯗꯨꯝ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯁꯤ ꯂꯩ ꯁꯤꯅ ꯈꯤꯇꯪ ꯋꯥꯡꯂꯞ ꯂꯩ ꯑꯗꯨ ꯑꯦꯚꯔꯦꯖ ꯍꯥꯏꯕꯗꯨꯅꯤꯀꯣ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯑꯣꯏꯗ꯭ꯔꯦꯀꯣ ꯑꯗꯨ ꯕꯨꯠꯁꯤ ꯑꯝꯇ ꯍꯥꯡꯇꯣꯛ ꯌꯦꯡꯁꯤꯀꯣ ꯋꯥꯎ ꯑꯗꯨꯝ ꯐꯖꯩ ꯒꯥꯔꯤ ꯀꯣ ꯁꯤꯗ ꯄꯥꯔꯁꯦꯜ ꯇ꯭ꯔꯦꯁꯤ ꯌꯥꯎꯔꯦ ꯑꯗꯨꯒ ꯕꯨꯠ ꯁ꯭ꯄꯦꯁꯁꯦ ꯑꯩꯈꯣꯏꯒꯤ 200 ꯑꯩꯈꯣꯏꯒꯤ 79 ꯂꯤꯇꯔ ꯀꯣ ꯑꯜꯇꯣꯗꯒꯤꯗꯤ ꯁꯤꯅ ꯍꯦꯟꯅ ꯈꯤꯇꯪ ꯑꯗꯨꯝ ꯆꯥꯎꯕꯩꯗꯤꯀꯣ ꯑꯗꯨꯝ ꯄꯣꯠ ꯆꯩ ꯑꯗꯨꯝ ꯍꯥꯞꯆꯤꯟ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅꯤꯀꯣ ꯑꯗꯨꯒ ꯁꯤꯒꯤ ꯀꯩꯅꯣꯁꯤꯃꯗꯤ ꯈꯤꯇꯪ ꯑꯣꯄꯟ ꯑꯣꯏꯃꯟꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯁꯤ ꯈꯤꯇꯪ ꯀꯩꯅꯣꯝꯅ ꯑꯩꯈꯣꯏꯒꯤ ꯔꯕꯔꯒꯨꯝꯕ ꯑꯃꯅ ꯀꯨꯞꯄꯒꯗꯤ ꯍꯦꯟꯅ ꯐꯖꯒꯅꯤꯅ ꯈꯜꯂꯦ ꯑꯗꯣ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯈꯥꯁꯤꯗ ꯀꯩ ꯌꯥꯎꯒꯦ ꯌꯦꯡꯁꯤ ꯁꯤꯗ ꯑꯦꯛꯁꯄ꯭ꯔꯦꯁ ꯇꯥꯌꯔꯁꯤꯗ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯁꯥꯏꯖꯁꯤꯁꯨ ꯑꯗꯨꯝ ꯀꯩꯅꯣꯅꯦ ꯁꯤ ꯇ꯭ꯌꯨꯕꯂꯦꯁ ꯇꯥꯌꯔꯅꯦ ꯃꯥ 14 inch ꯑꯗꯨꯝ ꯌꯥꯎꯔꯦꯀꯣ ꯑꯗ ꯃꯥꯒꯤ ꯁꯤꯒꯤ ꯃꯥꯒꯤ ꯑꯩꯈꯣꯏ ꯈꯨꯠꯂꯥꯏ ꯀꯩꯀꯩ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯕꯨꯠꯁꯦ ꯑꯩꯈꯣꯏꯒꯤ ꯍꯦꯟꯅ ꯆꯥꯎꯊꯣꯛꯍꯟꯒꯦ ꯍꯥꯏꯔꯁꯨ ꯁꯤꯒꯤ ꯁꯤꯠꯁꯦ ꯐꯣꯜ ꯇꯧꯔꯒ ꯂꯣꯏ ꯆꯥꯎꯊꯣꯛꯍꯟꯕ ꯌꯥꯏꯀꯣ ꯑꯗꯨꯅꯦ ꯑꯗꯨꯒ ꯃꯁꯤꯒꯤ ꯑꯩꯈꯣꯏ ꯒꯥꯔꯤꯁꯤꯒꯤ RXT ꯁꯤꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯇ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯃꯥꯒꯤ ꯑꯣꯟ ꯔꯣꯗ ꯄ꯭ꯔꯥꯏꯁꯁꯦ 6,03,732 ꯑꯣꯟ ꯔꯥꯏꯠꯇꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯊꯪꯅꯔꯤꯕ ꯁꯤꯒꯤ ꯑꯩꯈꯣꯏ ꯀ꯭ꯂꯥꯏꯝꯕꯔꯁ ꯁꯤꯒ ꯄ꯭ꯔꯥꯏꯁ ꯗꯤꯐ꯭ꯔꯦꯟꯁꯁꯦ ꯑꯣꯟꯂꯤ 24-25ꯀꯤ ꯆꯥꯡꯗ ꯈꯦꯠꯅꯩꯀꯣ ꯁꯤꯅ ꯈꯤꯇꯪ ꯍꯦꯜꯂꯦꯀꯣ ꯑꯗꯩ ꯁꯤꯗꯩꯗ ꯈꯤꯇꯪ ꯃꯥꯒꯤ ꯄ꯭ꯔꯥꯏꯁꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯁꯤꯗꯩꯗ ꯍꯦꯟꯀꯠꯂꯤꯁꯦ ꯁꯤꯒꯤ ꯁꯥꯏꯠ ꯕꯣꯗꯤ ꯀ꯭ꯂꯤꯌꯔꯤꯡꯁꯦ ꯁꯤ ꯍꯦꯟꯀꯠꯂꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯕꯣꯗꯤ ꯀꯂꯔ ꯅꯠꯇꯕ ꯑꯇꯣꯞꯄ ꯀꯂꯔ ꯑꯃꯗ ꯁꯤꯗ ꯋꯥꯏꯠꯇ ꯂꯥꯛꯑꯦ ꯑꯗꯨꯒ ꯔꯨꯐ ꯔꯦꯜ ꯍꯦꯟꯖꯜꯂꯛꯑꯦ ꯑꯗꯨꯒ ꯗꯨꯋꯦꯜ ꯇꯣꯟꯗꯁꯨ ꯐꯪꯉꯤꯀꯣ ꯁꯤꯗꯩꯗ ꯑꯗꯨꯒ ꯁꯤꯠꯀꯤ
ꯁꯤꯠꯀꯤ ꯃꯥꯒꯤ ꯀꯂꯔ ꯀꯣꯝꯕꯤꯅꯦꯁꯟ ꯀꯣ ꯁꯤꯠꯀꯤ ꯗꯤꯖꯥꯏꯟ ꯀꯣ ꯈꯤꯇꯪ ꯃꯥꯅ ꯑꯩꯈꯣꯏꯒꯤ ꯌꯦꯡꯕꯗ ꯂꯨꯛ ꯋꯥꯏꯁ ꯈꯤꯇꯪ ꯍꯦꯟꯕ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯒꯤ ꯐ꯭ꯔꯟꯠ ꯂꯨꯛꯁ ꯁꯨꯃꯥꯏꯅ ꯂꯩꯀꯣ ꯌꯦꯡꯕꯗꯀꯣ ꯁꯤꯒꯁꯦ ꯐꯖꯍꯟꯕ ꯍꯥꯏꯕ ꯇꯥꯔꯦ ꯅꯨꯡꯒꯤ ꯏꯟꯇꯔꯤꯌꯔꯗ ꯑꯃꯨꯛ ꯆꯪꯉꯒ ꯌꯦꯡꯁꯤ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣꯀꯣ ꯑꯍꯥꯟꯕ ꯁꯤꯗ ꯊꯣꯡꯁꯦ ꯑꯩꯈꯣꯏꯒꯤ ꯄꯨꯔꯥ ꯕ꯭ꯂꯦꯛ ꯑꯥꯎꯠ ꯀꯣ ꯄꯨꯔꯥ ꯑꯩꯈꯣꯏꯒꯤ ꯕ꯭ꯂꯦꯛ ꯉꯥꯛꯇ ꯑꯣꯏꯅ ꯇꯧꯋꯦꯀꯣ ꯑꯗꯨꯒ ꯁꯤꯗ ꯑꯩꯈꯣꯏ ꯀꯩꯅꯣꯁꯦ ꯁꯤ ꯍꯥꯟꯅꯒꯤ ꯑꯗꯨꯝ ꯀꯩꯅꯣꯗꯨꯅꯦ ꯁꯤꯁꯨ ꯁꯤꯝꯄꯜꯅꯤꯀꯣ ꯁꯤ ꯈꯨꯠ ꯄꯥꯏꯐꯝꯁꯤ ꯂꯩꯔꯦ ꯑꯗꯨꯒ ꯁꯤ ꯕꯣꯇꯜ ꯍꯣꯜꯗꯔ ꯌꯥꯎꯔꯦ ꯑꯗꯩ ꯄꯣꯠ ꯆꯩ ꯀꯩ ꯍꯥꯞꯅꯕ ꯈꯔ ꯑꯃ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯣꯝ ꯅꯥꯀꯟꯗ ꯁꯦꯠꯀꯤ ꯍꯥꯏꯠꯀꯤ ꯑꯗꯨꯝꯕꯩꯗꯤ ꯌꯥꯎꯗ꯭ꯔꯦ ꯑꯗꯨꯒ ꯁꯤꯠ ꯔꯤꯀ꯭ꯂꯥꯏꯅꯦꯁꯟ ꯇꯧꯕꯩꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒꯤ ꯐꯤꯆꯔꯗꯣ ꯑꯗꯨꯒ ꯁꯤꯗ ꯕꯨꯠꯀꯤ ꯀꯩꯅꯣ ꯑꯦꯛꯁꯦꯁ ꯇꯧꯅꯕ ꯌꯥꯎꯔꯦ ꯑꯗꯨꯒ ꯊꯥꯎꯒꯤ ꯑꯣꯏꯜ ꯂꯤꯛ ꯍꯥꯡꯅꯕꯁꯤ ꯌꯥꯎꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯁꯤ ꯀꯩꯅꯣꯅꯦ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯀꯤ ORVMꯒꯤꯀꯣ ꯁꯣꯝꯗ ꯂꯩꯔꯒꯅ ꯑꯁꯣꯝ ꯅꯥꯀꯟꯒꯤ ꯑꯦꯗꯖꯁ ꯇꯧꯗꯣꯏꯅꯦꯕ ꯁꯤꯒꯤꯁꯦ ꯑꯗꯣ ꯃꯅꯨꯡꯗ ꯑꯃꯨꯛ ꯀꯥꯈꯠꯂꯒ ꯌꯦꯡꯉꯁꯤ ꯑꯣꯀꯦ ꯑꯗꯨꯒ ꯊꯣꯡ ꯊꯤꯡꯖꯤꯜꯂꯦ ꯑꯗꯨꯒ ꯁꯤꯅꯤ ꯑꯩ ꯍꯥꯏꯐꯦꯠ ꯒꯥꯔꯤꯁꯦ ꯃꯥꯒꯤ ꯁꯤꯒꯤ ꯗꯤꯁꯄ꯭ꯂꯦꯁꯦ ꯎꯠꯆꯔꯛꯀꯦꯀꯣ ꯀꯃꯥꯏꯅ ꯇꯧꯒꯦ ꯍꯥꯏꯕꯗꯣ ꯌꯦꯡꯃꯤꯟꯅꯁꯦ ꯑꯗꯣ ꯁꯤ ꯇꯧꯗ꯭ꯔꯤ ꯃꯥꯡꯑꯣꯏꯅꯅ ꯑꯩ ꯁꯤꯗꯩꯗ ꯎꯠꯆꯔꯛꯀꯗꯣꯏ ꯁꯤꯒꯤ ꯃꯥꯒꯤ ꯁ꯭ꯇꯦꯔꯤꯡꯁꯦ ꯈꯤꯇꯪ ꯑꯩꯈꯣꯏꯒꯤ ꯐ꯭ꯂꯦꯠ ꯕꯇꯝꯗꯀꯣ ꯈꯤꯇꯪ ꯀꯩꯅꯣ ꯇꯧꯋꯦꯀꯣ ꯁꯤ ꯂꯣꯒꯣ ꯂꯩꯖꯔꯦ ꯑꯗꯣ ꯁꯤꯗꯗꯤ ꯑꯣꯗꯤꯑꯣ ꯁꯤ ꯀꯟꯇ꯭ꯔꯣꯜꯁ ꯁꯤꯗꯗꯤ ꯑꯝꯇ ꯌꯥꯎꯗ꯭ꯔꯦ ꯁꯤꯗꯩꯗ ꯑꯩꯈꯣꯏꯒꯤ ꯈꯤꯇꯪ ꯄꯤꯛꯂꯞꯅ ꯑꯩꯈꯣꯏꯒꯤ ꯀ꯭ꯔꯣꯝꯅꯀꯣ ꯇ꯭ꯔꯤꯠꯃꯦꯟ ꯇꯧꯋꯤꯀꯣ ꯈꯤꯇꯪ ꯄ꯭ꯔꯤꯃꯤꯌꯝ ꯂꯨꯛꯁ ꯈꯤꯇꯪ ꯂꯥꯛꯅꯕꯒꯤꯗꯃꯛꯇ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯒ ꯏꯟꯁꯇ꯭ꯔꯨꯃꯦꯟꯇꯦꯜ ꯀ꯭ꯂꯁꯇꯔ ꯑꯩ ꯍꯥꯏꯐꯦꯠꯇꯪ ꯎꯠꯆꯔꯛꯀꯦꯀꯣ ꯁꯤ ꯏꯟꯐꯣꯇꯦꯟꯃꯦꯟ ꯃꯥꯒꯤ ꯇꯁ ꯁ꯭ꯀ꯭ꯔꯤꯟꯅꯤ 20.32 ꯁꯦꯟꯇꯤꯃꯤꯇꯔꯅꯤ ꯃꯥꯒꯤ ꯆꯥꯎꯕꯒꯤ ꯁꯥꯏꯖꯁꯦ 7 ꯌꯥꯎꯔꯦ ꯑꯗꯣ ꯃꯥꯁꯦ ꯑꯦꯟꯗ꯭ꯔꯣꯏꯗ ꯑꯣꯇꯣ ꯑꯦꯄꯜ ꯀꯥꯔ ꯄ꯭ꯂꯦ ꯁꯞꯄꯣꯔꯠ ꯇꯧꯔꯦꯀꯣ ꯁꯤꯗ ꯑꯗꯣ ꯃꯥꯒꯤ ꯁꯤꯗ ꯒꯤꯌꯥꯔ ꯅꯣꯞꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁ꯭ꯄꯦꯁ ꯃꯆꯥ ꯃꯅꯨꯡꯗꯀꯣ ꯁꯤꯒꯤꯁꯦ ꯀꯩꯀꯩ ꯑꯗꯨꯝ ꯊꯝꯕꯒꯤ ꯂꯣꯏꯅꯃꯛ ꯈꯨꯗꯣꯡꯆꯥꯕ ꯂꯣꯏ ꯂꯩꯔꯦ ꯑꯗꯨꯒ ꯁꯣꯝꯗ ꯁꯤꯅ ꯍꯖꯥꯔ ꯂꯥꯏꯠꯀꯤꯁꯤ ꯂꯩꯔꯦ ꯑꯗꯒꯤ ꯁꯤꯒꯤ ꯃꯜꯇꯤꯃꯦꯗꯤꯌꯥꯁꯦ ꯍꯥꯏꯐꯦꯠꯇꯪ ꯌꯦꯡꯁꯤꯀꯣ ꯅꯝꯃꯒ ꯑꯗꯨꯝ ꯇꯆ ꯔꯦꯁꯄꯣꯟꯁ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯔꯦꯗꯤꯑꯣ ꯀꯣ ꯑꯗꯩ ꯃꯦꯗꯤꯌꯥꯒꯤ ꯀꯣ ꯁꯨꯃꯥꯏꯅ ꯂꯣꯏ ꯂꯩꯔꯦ ꯑꯗꯣ ꯁꯤꯅꯤ ꯑꯗꯨꯒ ꯁꯤꯗ ꯃꯥꯒꯤ AC ꯀꯟꯇ꯭ꯔꯣꯜꯁ ꯀꯣ ꯁꯤꯗ ꯑꯗꯨꯝ ꯀꯩꯅꯣꯒꯤ ꯇꯥꯏꯞꯇ ꯂꯣꯏ ꯄꯤꯔꯦꯀꯣ ꯑꯗꯨꯒ ꯁꯤꯗꯩꯗ ꯃꯈꯥꯗ 12 ꯚꯣꯜꯠꯀꯤ ꯆꯥꯔꯖꯤꯡ ꯄꯣꯏꯟꯠ ꯑꯁꯤꯅ USBꯒꯤꯀꯣ ꯁꯤꯗ ꯄꯤꯔꯤꯀꯣ ꯃꯝꯗꯤ ꯃꯝꯃꯦ ꯈꯤꯇꯪ ꯑꯗꯨꯒ ꯁꯤꯁꯤꯅ ꯒꯤꯌꯥꯔ ꯅꯣꯞ ꯂꯩꯔꯦ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯌꯦꯡꯕꯗ ꯅꯨꯡꯉꯥꯏꯍꯜꯂꯦꯀꯣ ꯁꯤꯁꯦ ꯑꯩꯈꯣꯏ ꯁꯦꯐꯇꯤ ꯔꯣꯝꯗ ꯍꯥꯏꯔꯒꯗꯤ ꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯟꯗꯔꯠꯇꯒꯤ ꯑꯩꯈꯣꯏꯒꯤ ꯗꯨꯋꯦꯜ ꯑꯦꯌꯔꯕꯦꯒ ꯌꯥꯎꯔꯛꯑꯅꯤ ꯑꯗꯨꯒ ABS + EBD ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤ ꯀꯣ ꯑꯗꯨꯒ ꯑꯩꯈꯣꯏ ꯁꯤꯠ ꯕꯦꯜ ꯔꯤꯃꯥꯏꯟꯗꯔ ꯑꯗꯨꯒ ꯍꯥꯏ ꯁ꯭ꯄꯤꯠ ꯑꯦꯂꯥꯔꯠ ꯀꯣ ꯑꯗꯨꯝꯕꯒꯤ ꯐꯤꯆꯔ ꯃꯌꯥꯝ ꯑꯃ ꯁꯤꯗ ꯂꯣꯏꯅꯃꯛ ꯌꯥꯎꯔꯛꯑꯅꯤ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯣ ꯃꯥꯒꯤ ꯐꯤꯆꯔꯁꯦ ꯑꯗꯨꯝ ꯃꯥꯒꯤ ꯄ꯭ꯔꯥꯏꯁ ꯔꯦꯟꯖꯁꯤꯒꯤ ꯃꯇꯨꯡ ꯏꯟꯅ ꯑꯗꯨꯝ ꯌꯥꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯍꯦꯟ ꯕ꯭ꯔꯦꯛꯁꯤꯗ ꯍꯦꯟ ꯕ꯭ꯔꯦꯛꯁꯤꯒꯤ ꯃꯈꯥꯗ ꯁ꯭ꯄꯦꯁ ꯁ꯭ꯇꯣꯔꯦꯖꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯂꯩꯔꯦꯀꯣ ꯑꯗꯨꯒ ꯁꯤꯅ ꯁꯤꯁꯦ ꯁꯤ ꯁ꯭ꯄꯦꯁ ꯑꯗꯨꯝ ꯁꯤ ꯐꯖꯅ ꯆꯥꯎꯋꯦꯀꯣ ꯑꯗꯣ ꯁꯤ ꯈꯤꯇꯪ ꯂꯨꯝꯕꯗꯧꯅ ꯑꯩ ꯋꯥꯈꯜꯗ ꯈꯪꯗꯦ ꯁꯤ ꯂꯨꯝꯕꯗꯧꯅ ꯇꯧꯋꯦꯀꯣ ꯑꯗ AC ꯚꯦꯟ ꯁꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯁꯤ ꯂꯩꯔꯦ ꯁꯤꯗꯁꯨ ꯂꯩꯔꯦ ꯀꯩꯅꯣ ꯑꯗꯩ ꯁꯤꯗ ꯁ꯭ꯄꯤꯀꯔꯒꯤ ꯁꯤꯗ ꯁꯣꯝꯗ ꯂꯩꯔꯦꯀꯣ ꯑꯗꯣ ꯁ꯭ꯄꯤꯀꯔꯁꯦ RXLꯗꯗꯤ ꯌꯥꯎꯗꯦ ꯁꯤꯗꯗꯤ ꯌꯥꯎꯔꯦꯀꯣ ꯑꯗꯣ ꯃꯃꯥꯡꯒꯤ ꯁꯝꯂꯞꯄ ꯍꯥꯏꯕ ꯂꯣꯏꯈ꯭ꯔꯦ ꯁꯝꯂꯞꯄ ꯍꯧꯖꯤꯛ ꯁꯤꯒꯤ ꯀꯩꯅꯣꯁꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯠ ꯂꯥꯏꯠꯀꯤ ꯀꯟꯇ꯭ꯔꯣꯜꯁ ꯂꯩꯔꯦ ꯑꯗꯣ ꯁꯤꯅ ꯋꯥꯏꯄꯔꯒꯤ ꯀꯩꯀꯩ ꯇꯧꯕꯒꯤ ꯁꯣꯝꯗ ꯂꯣꯏ ꯂꯩꯔꯦꯀꯣ ꯁꯨꯃꯥꯏꯅꯀꯣ ꯑꯗꯨꯒ ꯁꯣꯝꯗ ꯚꯦꯅꯤꯇꯤ ꯃꯤꯔꯔ ꯃꯊꯛꯇ ꯁꯤ ꯂꯩꯔꯦ ꯁꯤ ꯂꯥꯏꯠ ꯁꯤ ꯂꯩꯔꯦ ꯀꯣ ꯁꯣꯝ ꯍꯦꯟ ꯒ꯭ꯔꯤꯞꯀꯨꯝꯕꯗꯤ ꯌꯥꯎꯗ꯭ꯔꯦꯀꯣ ꯁꯣꯝꯗ ꯑꯗꯣ ꯁꯣꯝꯗꯁꯨ ꯂꯥꯏꯠꯀꯨꯝꯕꯒꯤ ꯀꯩꯅꯣꯁꯤ ꯌꯥꯎꯗ꯭ꯔꯦꯀꯣ
ꯑꯗꯣ ꯃꯅꯤꯡꯂꯣꯝꯗ ꯑꯃꯨꯛ ꯀꯥꯔ ꯌꯦꯡꯁꯤ ꯁꯤ ꯂꯩꯔꯦ ꯋꯤꯟꯗꯣ ꯂꯣꯏ ꯄꯋꯥꯔꯅꯤꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯑꯩ ꯉꯁꯥꯏ ꯃꯃꯥꯡꯗ ꯍꯥꯏꯍꯧꯗꯕ ꯁꯤꯒꯤ ꯃꯃꯥꯡ ꯁꯤꯠꯀꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯀꯣꯕꯔꯁꯦ ꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯔꯦꯗꯀ ꯒ꯭ꯔꯦꯒ ꯄꯨꯜꯂꯒ ꯀꯩꯅꯣ ꯇꯧꯋꯤꯀꯣ ꯑꯗꯨꯝ ꯐꯖꯩꯀꯣ ꯃꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯇꯦꯛꯁꯆꯔ ꯃꯌꯥꯝꯁꯦ ꯑꯗꯨ ꯀꯥꯔꯁꯤ ꯍꯧꯖꯤꯛ ꯑꯩꯅ ꯀꯥꯔꯀꯥꯟꯗ ꯂꯩꯔꯤꯕ ꯃꯥꯒꯤ ꯅꯤ ꯔꯨꯝꯁꯦ ꯍꯥꯏꯐꯦꯠ ꯌꯦꯡꯁꯤꯀꯣ ꯅꯤ ꯔꯨꯝꯁꯦ ꯑꯗꯨꯝ ꯁꯤꯅꯤꯀꯣ ꯂꯩꯔꯤꯁꯦ ꯅꯤ ꯔꯨꯝꯁꯦ ꯅꯤ ꯔꯨꯝ ꯑꯗꯨꯝ ꯂꯩꯀꯣ 6 feet ꯐꯥꯎꯗ ꯑꯗꯨꯝ ꯐꯖꯅ ꯐꯝ ꯌꯥꯅꯤꯀꯣ ꯑꯗꯩ ꯈꯣꯡꯁꯨ ꯃꯈꯥꯗ ꯑꯗꯨꯝ ꯊꯤꯟꯖꯤꯜꯂꯒ ꯑꯗꯨꯝ ꯐꯝꯕ ꯑꯗꯨꯝ ꯌꯥꯔꯦꯀꯣ ꯑꯗꯨꯒ ꯃꯤ ꯑꯅꯤ ꯐꯝꯃꯒ ꯑꯗꯨꯝ ꯈꯤꯇꯪ ꯁ꯭ꯄꯦꯁ ꯃꯆꯥ ꯈꯔ ꯂꯩꯒꯅꯤ ꯑꯉꯥꯡꯒꯨꯝꯕꯒꯤ ꯑꯉꯥꯡ ꯑꯃ ꯑꯗꯨꯝ ꯐꯖꯅ ꯌꯥꯅꯤꯀꯣ ꯐꯝꯕ ꯑꯗꯨꯝ ꯀꯩꯅꯣ ꯁꯣꯝ ꯃꯅꯤꯡꯗ ꯍꯦꯟ ꯒ꯭ꯔꯤꯞ ꯌꯥꯎꯔꯦꯀꯣ ꯑꯗꯩ ꯁꯣꯝꯗꯁꯨ ꯌꯥꯎꯔꯦ ꯑꯗꯨꯒ ꯃꯅꯤꯡꯒꯤ ꯍꯦഡ് ꯔꯦꯁꯁꯦ ꯑꯩꯈꯣꯏ ꯑꯦꯗꯖꯁꯇꯦꯕꯜꯗꯤ ꯑꯣꯏꯗ꯭ꯔꯦ ꯁꯤꯗꯗꯤꯀꯣ ꯁꯤꯅꯤ ꯀꯩꯁꯨ ꯊꯣꯏꯗꯣꯛꯄ ꯍꯥꯏꯅꯤꯡꯉꯥꯏ ꯂꯩꯇꯦ ꯑꯗꯨꯒ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯃꯅꯤꯡꯒꯤ ꯁꯤ ꯀꯩꯅꯣꯁꯦ ꯃꯈꯥꯒꯤ ꯐ꯭ꯂꯣꯔ ꯕꯣꯔꯗꯁꯦ ꯈꯤꯇꯪ ꯌꯥꯝ ꯀꯟꯅ ꯍꯝ ꯑꯣꯏꯗꯦ ꯀꯣ ꯍꯝ ꯑꯣꯏꯗꯕꯒ ꯆꯞ ꯃꯥꯟꯅꯩ ꯍꯥꯏꯕ ꯇꯥꯔꯦ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯨꯝ ꯁꯤ ꯑꯗꯨꯝ ꯃꯌꯥꯏꯗ ꯐꯝꯕꯁꯨ ꯑꯗꯨꯝ ꯅꯨꯡꯉꯥꯏꯅ ꯐꯝꯕ ꯌꯥꯒꯅꯤꯀꯣ ꯑꯗꯨꯝ ꯁꯤꯠꯀꯤ ꯑꯗꯨꯝ ꯊꯥꯏ ꯁꯞꯄꯣꯔꯠ ꯌꯥꯝ ꯀꯟꯅ ꯍꯥꯏꯗꯤ ꯀꯩꯅꯣ ꯇꯧꯗ꯭ꯔꯒꯁꯨ ꯍꯥꯏꯗꯤ ꯑꯗꯨꯝ ꯑꯦꯚꯔꯦꯖ ꯍꯥꯏꯕꯗꯨꯅꯤꯀꯣ ꯑꯗꯨ ꯁꯤꯠꯀꯤ ꯔꯤꯀ꯭ꯂꯥꯏꯅꯦꯁꯟ ꯑꯗꯨꯝ ꯆꯞ ꯆꯥꯕꯤ ꯑꯗꯨꯝ ꯌꯥꯏ ꯌꯥꯝ ꯀꯟꯅ ꯀꯩꯅꯣ ꯇꯧꯕ ꯑꯣꯏꯗ꯭ꯔꯒꯁꯨꯀꯣ ꯆꯞ ꯆꯥꯕꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯝ ꯌꯥꯏꯀꯣ ꯐꯝꯕ ꯑꯗꯨꯝ ꯅꯨꯡꯉꯥꯏ ꯑꯗꯨꯒ ꯁꯤꯒꯤ ꯑꯩꯒꯤ ꯍꯦꯠ ꯔꯨꯝ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯍꯦꯠ ꯔꯨꯝꯁꯦ ꯑꯝꯇꯪ ꯌꯦꯡꯃꯤꯟꯅꯁꯤꯀꯣ ꯁꯤ ꯑꯩ ꯍꯦꯠ ꯔꯨꯝꯁꯦ ꯁꯤꯅꯤꯀꯣ ꯑꯗꯣ ꯑꯩ 5.10 ꯑꯗꯨꯝ 6 feetꯁꯨ ꯑꯗꯨꯝ ꯈꯔ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯐꯖꯅ ꯐꯝꯕꯩꯗꯤ ꯑꯗꯨꯝ ꯌꯥꯅꯤꯀꯣ ꯑꯗꯨ ꯁꯤ ꯉꯛꯁꯦ ꯉꯥꯗꯕꯒꯤ ꯄꯣꯖꯤꯁꯟꯁꯤ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯨꯃꯥꯏꯅ ꯑꯗꯨꯝ ꯅꯨꯡꯉꯥꯏꯀꯣ ꯁꯤꯅꯤ ꯑꯩꯈꯣꯏꯒꯤ ꯃꯅꯤꯡꯒꯤ ꯀꯩꯅꯣꯁꯦ ꯑꯗꯨꯒ ꯁꯤ ꯑꯩꯈꯣꯏꯒꯤ ꯒꯥꯔꯤꯁꯤꯒꯤ ꯃꯥꯒꯤ ꯑꯦꯟꯖꯤꯟꯒꯤ ꯁ꯭ꯄꯦꯁꯤꯐꯤꯀꯦꯁꯟ ꯑꯃꯨꯛꯇꯪ ꯍꯥꯏꯖꯔꯛꯀꯦ ꯒꯥꯔꯤꯒꯤ ꯃꯥꯒꯤ ꯀꯩꯅꯣꯁꯦ ꯁꯤꯁꯤꯁꯦ 1000ꯒꯤꯅꯤꯀꯣ ꯁꯤꯁꯤꯅ ꯑꯗꯨꯒ ꯃꯥꯒꯤ ꯅꯝꯕꯔ ꯑꯣꯐ ꯁꯤꯂꯤꯟꯗꯔꯁ 3ꯅꯤ ꯑꯗꯨ ꯃꯥꯒꯤ ꯃꯦꯛꯁꯤꯃꯝ ꯄꯋꯥꯔꯁꯦ 68 PS ꯀꯣ 5500 RPMꯗ ꯑꯗꯨꯒ 91 ꯅ꯭ꯌꯨꯇꯟ ꯃꯤꯇꯔ ꯇꯣꯛ 4250ꯗꯀꯣ ꯑꯗꯨ ꯃꯥꯒꯤ ꯃꯈꯥ ꯑꯩꯈꯣꯏ ꯀꯩꯅꯣꯗꯣ 800cc ꯑꯗꯨꯗꯤ ꯑꯗꯨꯝ 54 PS ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯩꯀꯣ ꯑꯗꯣ ꯑꯩꯈꯣꯏꯒꯤ PSꯁꯤ ꯑꯩꯈꯣꯏꯒꯤ 14 ꯃꯨꯛꯀꯤ ꯆꯥꯡꯗ ꯁꯤꯅ ꯍꯦꯜꯂꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯥꯒꯤ ꯑꯩꯈꯣꯏꯒꯤ ꯗꯥꯏꯃꯦꯟꯁꯟ ꯍꯥꯏꯐꯦꯠ ꯈꯪꯃꯤꯟꯅꯁꯤ ꯃꯥꯒꯤ ꯑꯣꯚꯔꯑꯣꯜ ꯂꯦꯡꯁꯦ 3731 mmꯅꯤ ꯑꯗꯨꯒ ꯃꯥꯒꯤ ꯋꯦꯠꯁꯤꯅ 1579 ꯑꯗꯨꯒ ꯃꯥꯒꯤ ꯍꯥꯏꯠꯁꯦ ꯁꯤꯁꯤꯅ ꯑꯃꯨꯛ 1474 ꯑꯗꯒꯤ ꯔꯨꯐ ꯔꯦꯜ ꯌꯥꯎꯔꯒꯗꯤ 490 ꯃꯨꯛ ꯂꯥꯛꯑꯦꯀꯣ ꯑꯗꯨꯒ ꯃꯥꯒꯤ ꯉꯁꯥꯏꯒꯤ ꯋꯤꯜ ꯕꯦꯁ ꯍꯥꯏꯔꯒꯗꯤ ꯑꯩꯈꯣꯏ 2422 ꯃꯨꯛꯀꯤ ꯆꯥꯡꯗ ꯂꯥꯛꯑꯦ ꯑꯗꯣ ꯁꯤꯅꯤ ꯃꯥꯒꯤ ꯗꯥꯏꯃꯦꯟꯁꯟ ꯍꯥꯏꯔꯒꯗꯤꯀꯣ ꯁꯤꯒꯤ ꯋꯤꯜ ꯀꯕꯔꯁꯦ ꯁꯤꯒꯤ ꯗꯤꯖꯥꯏꯟꯁꯦ ꯄꯥꯝꯗ꯭ꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯣꯝ ꯅꯥꯀꯟꯗ ꯀꯩꯅꯣꯁꯦ ꯁꯤꯒꯤ ꯗꯥꯏꯃꯟ ꯀꯠ ꯃꯥꯟꯕ ꯁꯤꯗꯤ ꯄꯨꯔꯥ ꯑꯩꯈꯣꯏ ꯑꯦꯂꯣꯏ ꯃꯥꯜꯂꯤꯀꯣ ꯁꯤ ꯑꯣꯏꯅ ꯍꯥꯞꯄ ꯑꯗꯨꯝ ꯌꯥꯏꯑꯕ ꯁꯝꯅ ꯍꯥꯏꯔꯕꯗ ꯑꯗꯣ ꯑꯩꯒꯤ ꯃꯣꯠꯇꯗꯤ ꯀ꯭ꯂꯥꯏꯝꯕꯔ ꯁꯤꯅ ꯍꯦꯟꯅ ꯈꯤꯇꯪ ꯂꯨꯛ ꯋꯥꯏꯁ ꯄ꯭ꯔꯤꯃꯤꯌꯝ ꯑꯣꯏꯕ ꯍꯦꯜꯂꯦꯀꯣ ꯑꯗꯣ ꯄ꯭ꯔꯥꯏꯁꯁꯨ ꯌꯥꯝ ꯀꯟꯅ ꯈꯦꯠꯅꯕ ꯅꯠꯇꯦ ꯑꯩꯈꯣꯏꯒꯤ 24-25ꯀꯤ ꯑꯦꯚꯔꯦꯖꯇ ꯈꯦꯠꯅꯩ ꯑꯗꯣ ꯁꯤ ꯑꯗꯨꯝ ꯀꯟꯁꯤꯗꯔ ꯇꯧꯕꯁꯨ ꯑꯗꯨꯝ ꯀꯩꯁꯨ ꯀꯥꯏꯗꯕ꯭ꯔꯥ ꯍꯥꯏꯅ ꯈꯜꯂꯤꯀꯣ ꯑꯗꯣ ꯃꯌꯥꯝꯒꯤꯁꯨ ꯀꯣꯃꯦꯟꯗ ꯑꯗꯨꯝ ꯍꯥꯏꯕꯤꯔꯛꯑꯣ ꯁꯤꯅ ꯐꯕ꯭ꯔꯥ ꯑꯃꯁꯤꯅ ꯐꯕ꯭ꯔꯥ ꯍꯥꯏꯕꯗꯨ ꯑꯗꯣ ꯉꯁꯤꯒꯤꯗꯤ ꯚꯤꯗꯤꯑꯣꯁꯦ ꯁ꯭ꯋꯥꯏꯗ ꯁꯨꯝ ꯂꯣꯏꯁꯤꯟꯅꯕ ꯇꯧꯔꯒꯦ ꯑꯗꯣ ꯃꯌꯥꯝ ꯒꯥꯔꯤ ꯊꯧꯕ ꯃꯇꯝꯗ ꯁꯤꯠ ꯕꯦꯜ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯐꯥꯕꯤꯌꯨ ꯑꯗꯨꯒ ꯒꯥꯔꯤ ꯃꯆꯥ ꯊꯧꯔꯒꯅ ꯍꯦꯜꯃꯦꯠ ꯁꯨꯡꯁꯣꯏ ꯁꯣꯏꯗꯅ ꯎꯞꯄꯤꯌꯨ ꯑꯗꯨꯒꯤ ꯑꯗꯣꯝꯒꯤ ꯄꯨꯟꯁꯤꯁꯤꯅ ꯍꯦꯟꯅ ꯃꯔꯨ ꯑꯣꯏ ꯍꯥꯏꯅ ꯈꯟꯕꯤꯒꯗꯕꯅꯤꯀꯣ ꯁꯤꯅꯤꯀꯣ ꯗꯦꯠꯁ ꯑꯣꯜ